mayambu thangja khudingi revelation phongdokpiba lairik nainabagi thorom asida taramna oksari ngasi nainagadrba topic ti revelation 11 ngasi gi episode number na 23 when revelation 11 gi 1 to 9 ase ekhoi ngasi khara nainamin ase ahanbada ekhoi short prasna tokse sargada leiba yamnung si charaba ipa ishor na koinga litin thagasari ekhoina matang naw naina nainaratuna ngasi revelation 11 maroina bible amsung friends revolution asigi maramda ekhoina nainagadori masida nahana bor pinabiu tolabana naibu nahana sinabiu aina ngam khuding munaki anungbagi matungna bible gi matungna ngam bo henbiu thawai sengla sengbiu taribu khuding dasu nahana bor pinabiu prabhu jisu krista gi mingda kurumjari amen. Ekhoi revelation 11 gi 1 to paminase. And there was given me a reed like unto a rod aingonda saiman but singnang ama pirami. And the angel stood lebliba sagad aduna high rise and measure temple of God and the altar them that worship therein. Salo ishogi laisang amsung magi altar lana pung amsung madugi manungda khurumliba makai adubu olu verse 2 adubu the God wishes without a temple gi wangmada leiriba God aduti nahana thado measure not on ganu for it is given unto the Gentile masidi Gentile sing the Pirabni, shorkung double line muti larpasing the Pirabni, and the holy city shall they tread underfoot 42 months. Aduga Makoina asang basar as a thani puni toy kone nagani. Verse 2 the asumna high. Equina as sida equini yingse, Masida an bada equina is ragadut amada. Leptuna later sagada aduna high, ishogi license amsung masida kurimba missing a sibu olu high. Ishogi license onba masigi altar masigi wanung the kurum libasing asi onba asigi atra se karino akhoi aham de jingse zekra 2 gi 1 to the high sumna aina aigi mit yankhalami aduga mi ama lepami adumai gi makuta oningai gi kona measurement adu mahana painami kadai de saktono hai Jerusalem oningai ni masigi apak kyano masigi asam kyano do oningai ni habini masida hairi ba khona onba haibasigi athadi isinawsa masibu karino haiba matamda aikhoigi lamsa sajat onba ishorgi misingi lamsa sajat asi onbudo madubuni ikhoni yengse holen yengmena se sida haib holy city aduna Jerusalem olu haibsigi maiki meaning sida hai a red like unto a rod sai mamba singnang ama pirami masina measuring rod ni aikhoigi oningai gi dama ishorgi missing gi lamsa sajat oningai gi sai haise karino haibse ekhoni yengsi aikhoi mipung khudima prithibida lakraba mipung khudima aduga maroina aikhoi gi christian sing asigi lamsat ongadabse karino haiba matamda James 2 gi 12 ta asun hai nakhoina ngang sungangu tawsu taw maramde aikhoina ning tambagi lo haibadi ishogi yathang tara atuna aikhoi bu wan gadaba maramna aikhoi miyobigi lamsat ki oningai gi amata ngairaba aikhoi gi measuring aduna aikhoi oningai gi rod adudi karino masi shogi yathang tara sina aikoi pung khudimagi lamchada do ongani habse aikoina khawgumse sida great controversy haidaba laide asigi page 268 asun hai I khraba ishogi wahai haibadi ishogi wayin dathang asina mepung khudima ki lamchada se ongani aduga masigi tes asigi sungchoi draba tes asina mai mibu maran siba aduga watpa adu masina lapthokani hai masi aikoina matam khudingda kawgumsi masini aduga masida the temple of God hai shogi laisang onba haibase shogi laisang ase ka karino haiba ikoni yengsi 1 Corinthians 3:16 da hai nakhoi khangdabra madudi nakhoi ase ishorgi laisangni amusung ishorgi thawaina nakhoi da lai hami sinawsa masida pidiba laisang haibse symbolic meaning di karino aikhoi haibni aduna Jerusalem asina represent the spiritual Jerusalem ni madudi kanano haide ishorgi missing haide Christian Prabhu Jisu Krista gi minglaw khraba missing asibu laisang neba ishorgi laisang ni masigi lamsat onbagi numit ama lai habse masina ikhoina taglibini sinawsa aduna laisang onba magi alta romba masigi manungda laiba kulai kurumliba missing asibu onba haibsiga athadi masi aikhoigi
numit ama lai haidaba numit asida aikoi Christian oikraba aikoi khudamaki lamchatse masi oningai gi damang masi sarga sapata matik charabra sadabra haibdo madu investigate tongningai gi matam amal layaba madu bo aikoi khanai masi aina danen aiki 14 dasu aikoi na nagre masi bo investigative judgment haibdi aikoi na sarga satring da mi gi lamchatse chumbra lanbra aikoi gi pap laibra laitabra haibdo yengai gi namang madugi judgment adu October 22 1844 da hokre masi sarga da aikoi sanctuary singdokpa haibdu mari lene basida Prabhu Jisu Krishna aikoi gi hoi mangonda thajaba mi makai mana haiba inba mi makai makoi gi pa muthat pigini haiba indaba mi makai aduna awat pa haibdu oigini haibsini aduga masida haida judgment asida aikoi gi case khudima asa ishor gi mamanda lakani aduga man ishor gi laising amsung masibu oliba haibdo padugi atha sini aikoi gi lamchat ase aikoi ni yengani aikoi na toktoriba aikoi na ngangthoriba adugi matuina yengani hamni aduga mu yengsi the God wishes without a temple ki laisang gi wang laisang yaudaba court haibsina represent tawisi kanano haibam basi kanano hairaga masi aikoi gentile sing asibu khanai maramdi laimbuti lataba short khandaba Prabhu Jisu Krista khandaba mi sing asibani makoi gi wayan di tongale sinausan aduna phattaba Revelation 24 ga 12 padaije aduga ishor khangdaba missing phattaba missing amsung ishor thajataba missing gi wayendi makoidi hadi na sarga norok sakataba missing wayendi makoina phangadaba dandi adudi koina millennium gi matungda hadi Revelation 20 Prabhu Jisu Krishna anishuba laba matungda magi missing sarga da pukhrani adugi matungda mina phangadaba koina phattaba papi sing phangadaba makoigi judgment ado maduda tawgani habni aduga ikoni yengse holy city koina holy city aseng masar masigi meaning di holy city haina represent tawrise ishorgi church bukhane ase ekoina holy city harga Jerusalem khane adubu haideba Revelation 11 asidi thaini Jerusalem gi maram da ngangmanate ishorgi Christian sing oiba ekoi gi maram da ngangmane ekoi je ishorgi church ne masida 42 months hai ishorgi church ase tha nifu ni thoi onai gi na habni koina mamang da so haikere number 14 gi 34 Ezekiel 4 says gi matungna Bible prophecy da no mahabse sahi amaga mane habni aduna 42 months habse 1260 days ka mane habdi sahi lising masani humpu na koina suning chin namakani masi ekoina Revelation 13 da sunai na kani masi gi matam ase papesina Roman Catholic Church na mahana dominion oiringi matam da 538 take na 1798 ki matam da magi mayokta laiba Christian sing asibu hatpagi matam Christian church sing asibu ot laiba Protestant church sing Christian sing asibu hatpagi matam ado madubo ekoina masi khanai masibuni aduna hanbigi ekoini yengchemo Revelation 11 gi 3 to 6 ekoi paminase and I will give power unto my two witnesses agi sakhi anida in sakti pigini they shall prophesy 1203 score days clothed in sackcloth makoina boragi phi setuna no milising amaga chani humpu makoina prophesy tawgani shogi maram haidokani shogi achumba sigi maram haidokani hamni horita pange ba 538 and 1798 ki matam je 42 months ase masi chamana masi ki matam masini maduna these are the two olive trees masi olive tree ani dosini and two candlestick two witnesses have ki atadi kaino two olive stick havni olive trees olive ki pambi ani havni and the two candlesticks standing before the God of the earth prithibi da ishogi prithibi ki ishogi mamang de liba candle gi makhok ani aduni and if any man will hurt them kanagumna mokoi busoba fire proceeded out of their mouth mokoi masindagi mai tholakani and devour their enemies mokoi yanab singa do yosangani if any man will hurt them kanagumna haiba mokoi asibu son batardi two witnesses or tree and is son batardi he must in this manner be killed haidim mong adu haidim misagado hatkani heaven masida these have power to shut heaven that it ran not in the days of their prophecy aduna haidiba asiki sakti lay masina sarga thingjanaba aduga nong tading mokoi gi matam da nong tading ngai habidi alaijai gi matam adugini have power over waters to turn them to blood masina ising je I ola ngai sakti lay to smite the earth with all plague ptb ase laina laiset kya na manghan bangami as often as they will
ꯃꯈꯣꯏꯅ ꯅꯤꯡꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ two witnesses ꯍꯥꯏꯕꯁꯤ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯃꯤꯅꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯃꯁꯤ two olive tree ꯒ ꯆꯥꯡꯗꯝꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ two olive tree ꯑꯁꯤ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯁꯣꯛꯄ ꯃꯤ ꯃꯈꯩ ꯃꯥꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ verse 6 ꯗ ꯍꯥꯏꯔꯤꯕ two olive tree ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ two witnesses ꯑꯁꯤꯒꯤ ꯃꯤꯅꯤꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤꯅ ꯍꯥꯏꯔꯤ ꯃꯗꯨꯅ ꯃꯁꯤꯅ ꯁꯔꯒ ꯐꯥꯎꯕ ꯊꯤꯡꯍꯟꯕ ꯉꯝꯃꯤ ꯑꯦꯂꯥꯏꯖꯥꯒꯤ ꯃꯇꯝꯗ ꯅꯣꯡ ꯇꯥꯍꯟꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯄꯤꯔꯤꯕꯗꯤ ꯃꯁꯤꯅ ꯀ꯭ꯂꯨ ꯄꯤꯔꯦ ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯕꯥꯏꯕꯜ ꯑꯅꯤ adana two witnesses habsi ishorgi wahini habsini ekoi makhata ni ngisiko two witnesses or olive trees asigi manamda Zechariah 4 gi 11 to 14 da mayaction ede madudi mana Zechariah gi mai gi vision da olive tree ani urami han masidagi candlestick ekoina candle stand ishorgi adugi seven branch candle stand adugi nakanda olive tree ani hori madudagi pipe ama tawraga masigi ngasai candle ki lamp asida mana thau le pana iduna pinami hane masigi symbolic ni masigi atadi kaino aduna ekoina Psalm 119 gi 105 da hai thy word is a lamp unto my feet a light unto my path ishol wise ekoi mangan pibni candle stand aduna lepana iduna mangan piri aduna candle stand mangan lepana iduna mangan piri ba adudi mangal hebdi kaino ishol wai koida mangal piri se ishol wai na mangal pibni masini aduga John 5:39 da su habni na koina Bible tu masina na koina arang ko piba ngangani hamne Luke 24:27-44 su na koina yengbiu Matthew 24:14 hamne and this gospel of the kingdom shall be preached for a witness unto all the world and piti mapang khudum da ishorgi apabago pause sandokani sakhi gi da mak sandokani aduga aroi bado lakani hamne aduna ekoi da sakhi pi ba mipung khudum da sakhi pi ba su marangi sakhi pi ba mangal pi ba aikoina sakhi ani adudi olive tree ani duga sangdam na ripse masi karino haibda aikoina sai bible pakre ishorgi sargarbu thong thingjanba ngamba nong tahandaba ngamba adugumba sakhi ani dudi karino haibda masi old testament amsung new testament gi bible se masi bu aikoina khanai sinapse masi mayakshan masi da haire koina matam khudinda kawkum si sakhi ani sin masini koina revelation 11 gi 4 da paliba aduna bible amasung ol kana humna ikona bible asiki mayakta lan tawba taradi bible na lan tawriba bible soliba mission shona man tangani masigi dandi ase phangani hamne masimak Roman Catholic Church na ishori mission bible yadaba bible mai thaba hatkiba bible gi mayakta hatkiba mission ado mokoina tawkiba aduki mahi ado mokoina phangani masi ikona France revolution thungi habda ikoni ing koina makata ne ikoni next ishori wahibu soan ba habse ekon hai Revelation 22 ke 18-19 hai kana agumna ishorgi prophecy hai di Revelation gi Bible yareba prophecy asigi lai wai singsda kana agumna hapsan banatra lokthok yaroi karigumba hapsan batara di mongonda black ado ishorna hapsan bikini hamne lai asidi ikirba black laina lai sing ado hapsan bikini kana agumna lokthok batara gadi hai di Bible asidi gi lokthok batara gadi ma kiming adusu book of life tegi ma kiming adusu lokthok ni hamne Proverb 30:6 da hai na koina ishorgi wahai da kemta hapsan ba yaroi maramdi na koi masin thiba phangani ado masigi mayakta lan horiba sing ado su ishorna lack of fire da mangani Bible gi mayakta lan horiba sing adu ishorna mai gi komda thadaga nai Revelation 20:15 da whosoever was not found written in the book of life was cast into the lake of fire ai magi like the ming ikrabam ming idaba makai do lack of fire lang to kani madudi kaino Bible gi matung ne sataba Bible gi mayakta lan to mi sing madu akhoi shu Bible gi matung ne satraba Bible na haiba sam ba Bible na phongdokhraba asum masigi nakoi ne khoi ju chatba taradi khoi ju book of life akhoi ming do lokthokani akhoi norok ta chatkani haina haidi amuk yengminase ishor do hai gi sakti James 5:17 hai ai loi pazaroi snamsung alaijana ahab ke matam de alaijana ishor na haibi gi matung chalo ahab da hairuro sahi ahum makhaidi aigi wa tadri ngai de sahi ahum makhaidi nong taro yana hai masini ko aduga Luke 4:25 ta su aina na khoida asita sena mahari adu Israel gi matam da Elijah gi matam da Israel da lukhabi kyam nei adu mokoi sarga je thong thingba matam da sahi ahum makhai thong thingba matam da haimni chaktang ba matam da haibni adubu masina hairi bidi aduna Elijah gi matam da ishorna haibi gi matung ne Elijah na ahab thai bada sahi ahum makhai nong taro haibni
masi ishorgi wahini aduna matung menda chai makhai nong takide masini ngasai akoina verse 6 ta palibdo sagar phawu thong thingan bang mi haido bible gi wahina bible da ki wahina sagar phawu thong thingan ba mangi sagar gi thong hang thok pai chunga mi bible di suki mati sakti chamani maram di bible habse ishor ma sama ka mane sinausa masina tai bidi madubu akoina khangnai habse akoina kawgum se aduna tu akoina bible gi masana nam haijare masini sinausan Revelation 11 gi 7 8 when they shall have finished their testimony makoina adi Bible asina Old Testament amsung New Testament gi lyric asina Bible asina makoi gi saki pi bolorba matamda aiko karamba matamda makoina saki pi chahi lising amaga sani humpu gi matam Roman Catholic na prithibida dominant tawbu matam asida Bible asina mi singda asamba gi saki do ado piri bane Bible gilane Roman Catholic na panba matam mapse Bible gilane Bible na haiba inda ba adugi matam ni makoina mi singda shoyo pawdo santo e kana ukra makoina mai thaki mi among thole adugo Bible gi asum maji sando e koina reformers sing adugi maramda Martin Luther kaina koina khange jingli tenli asina Latimer makoina kyam koina John Hus Zero makoi gi wari koina khangi bdo makoina saki gi tamani koina pidi bse hai say, people that the beast that ascended out of the bottomless pit shall make war against them. Papisina land Taurobo Matunda, Hazi Matunda, Haibal Sahili Sing Masani, Pugi Manunda Saki Bible Saki Pio Matunda, bottomless pistakim, Maka Aduna, Mapan, Quina Lu, but the Pankai later of comb, Adu the Gitol Eva Sa Aduna. Hide the Bible give my mulan tawne shall overcome them kudum sangani and kill them mangan gani and their dead bodies shall lie in the street of the great city hide the sara said the makoi asiba chang do laigani which spiritually is called Sodom and Egypt to the Tawai the massive Sodom amsung Egypt koi where also our Lord was crucified adu mapum asida akoi Prabhu Jisu Christ busu pangting dun hali crucified we have ni when young say had a say characteristic see I this sign I Bible gi matungina Daniel 7:17-23 gi matungina the beast has a political power ni masi jo bottomless pit gi tholai ba beast has na masi shakti amani ko masina number 1 number 2 da masi karamba matam tholai have matam 1260 year hadi dark is a 1798 ki matam aswai da tholakane Papesigi persecution loiba matam saida masigi tholakane hairib saase aduga hairiba saase papesina te maramde papesina ishori mi amsung bible singi marakta hairiba sahi lising masani gi marakta masina lan toeba aduba hairiba base asidi sahi lising masani humpugi matung hairiba matam asaida masida tholakadabani haibse ekon khangna papesidi Revelation 13 gi 1 to 10 17 da jumagi asib asokpai Pangba asiba to mahana pangkirami hamni aduna adubu hairiba sa asidi kom dagi tholakpani hamni bottomless pit asidagi kom natraga magi meaning abyss habsidagi tholakpani masigi expression de bottomless pit natra abyss habse revelation da tare election maram aduna masi aikone symbolic one lawgadamne magi meaning yengsi Greek ki 12 ta ko abussos hamni abyss hamni adu magi meaning ahum da yengche ahan bada ikone jani abussos na te abyss habsi meaning je ikone jen deep haibne magi meaning di Genesis 1 gi 1 to 3 na koine pabam ahan ba priti bisema matamda mi leibe adaba chaotic condition leiba desolated oibu mong do leirami Revelation 20 gi 1 to 6 ta su ikone Satan ikone proposition la matamda Pazan Kadaba Matam Jamasiba kind of bottomless piece 20 1 to 6 that's Revelation 16 Leviticus 16 21 22 Isaiah 24 22 Jeremiah 31 15 to 16 da Haribu no koi pabi ko text equine matam later bagi in a pavang amroy aduna masigi arthritic and of pretty semi chaotic condition habidi mi tabi adaba tabi adana lairiba mam takuna lairiba adigumba mafam asibu khangnai amasung saitan amasung magi matung inbasingbu phajanduna lairiba mafam mi tabi adaba Prabhu Jisu Krishna ni shuba laku matamda loina prithvi je mangarani ut olaga prithvi lairkanda haiba mafam je saitan phadun thamgadamni haiba sibu ekona bottomless pit haina khanai aduga magi ani shuba meaning na grab mong pham haina khanai haidi power of that asiba ne Romans 10 ki 7 Isaiah 38 ki
18:14 gi 19 Psalm 28 ki 1 da koina pabiro masina symbolize abdi Satan asiba habse kanana no Satan porokneba maduna masina power of that asiba gi sakti grab habsina masiba su khangne aduna aduga masina su any satanic oiba Satan dagi horokpa sakti makaiche aikoina bottomless pit dagi tholokpa ne aikoina khangne koina mamang da revelation 9 gi 1 to 6 da ju aikoina naina krabne Islam dharma lakwa adugi maramda aduga ahum suba meaning na masi early way aduga sensual habidi aikoina haksang gi oiba Satan gi oiba devilish satanic demonic oiba adugani James 3 gi 15 da hai asumna koina sargadagi lakpa loksing sargadagi lakpa loksing di yamna sengi habini adubu masi makhadagi prithibidagi lakpa loksing asidi early way sensual and demonic way aduga mathakdagi lakpa sakti asidi yamna sengi yamna gentle way aduga the full of mercy minungsina pikthale afaba mahi pikthana yali ana hai aduna asiguma loksing early oiba sakti ase masibu koina early wisdom masibu early sensual devilish ka sangtane aduna Satan digi oiba Satan digi horokpa khudima se Satan gi kingdom dagi horokpa khudima se makha dagi horokpa haina kai haidi norok ki sakti ase dagi horokpa adubu khangnai Satan gi aduna mana inspire toroga tholokpa leiba natraga sakti adubu ikoina bottomless pit dagi horokpa haina ikoina khangnai aduna masida paliba bottomless pit habis meaning di satanic origin ne masi kana ga mari na spiritual Babylon habidi Roman Catholic Church amsung magi matung iliba missing aduga manai aduna revelation da sahar ani pale matu di holy city Jerusalem haiba ama masi Jerusalem ko masina Prabhu Jisu Krishna Shogi Sasa Prabhu Jisu Krishna laktri ba matam phawda ani shuba laktingi gi mamang da laiba aseng masar Jerusalem habja symbolic habse masina shori aseng masas adu bukanai adu Prabhu ani shuba lakpa matung de masina spiritual literal Jerusalem adu ikone khangna kini Revelation 21:22 da ikone pali base masini hojiti Jerusalem haina represent hoje ishori mission asibo ikone khanai ani shuba Babylon habse masina kanano apostle religion system maroina papesi da yunfam papesi sumai matung magi aramba takpi tambi bati matung na saminariba searching asibo ikone Babylon haina khanai mathang da magi characteristic hairiba sa ase likened to spiritual Egypt kama sangdam nei hanko Exodus 5:2 da and the Pharaoh said Pharaoh na haiko ishor se kanano ai khangde aina kari gidamo Israel chalandun aina ishor khangde aina mabu salaloi aduna spiritual Egypt ka sangdam nei habiga atadi masi ishor khangdaba adugumba laibhak ama oigini habisini Egypt na ishor bu yade adugumbane aduga sangdam nei masini ko masi great controversy na su 622 asina su hai man hai masi atheism habini ishor thajadaba adugumba Egypt habina sangdam nei mathana muching spiritual like Sodom ga mu masi sangdam nei maramdi masi Bible da Sodom se ekon Genesis ta panbagi ma Genesis 18 gi 20 to 23 de panbagi matung na 19 gi 1 to 28 ki matung na Sodom habse kari gi sangdam lamcha ta suki matung mo Sodom ya habini makoi gi lamcha ta se makoi nupa masen gumba adugumba tunna bagi adugumba amna tamthiba adugumba nupi da gi de nupa ne hana pambagi aikoina wari lei koina abrangi matamda ishona lon koina Sodom Gomorrah mahanba matamda mokoina sagadu singduda chathage na khaliba phattaba papdo adugi dama hojisu Sodom ni haina khangnari bani aduna masibu khanai asigumba Bible gi maikta lan tawba Christian singi maikta lan tawba adugumba asini asukimati immorality oiba lamcha chajata asukimati phattaba adugumba sakti adudi karino haiba matamda masi ekoina karibu khanai ekoina France haibase masibu ekoina khanai habse ekoina kawgumsi aduga masida hai France artistic France bu khanai snawsang masi ekoina 1798 ki matam mada popu ekoina Pope Francis Pope Pius 6 aduna Roman Catholic Church asibu deadly won pikiba adugumne aikoigi Lord asu aikoigi Prabhu Jisu Christ bu crucify tawe habi masigi athadi France ta habdi any Christian amabu hatpase Christian bu hatpase aikoina Prabhu Jisu Christ bu hatpa sangdane koina maramdi solna polna koina Acts 9 da lakmo matam da nangna kari gidamo aibu otli bano hai
aduna Christian bu akuna Matthew 25 ki matung nasu any Christian amada hat pipe se Prabhu Jisu Christ bu hapa ne masina habidi aduna Christian sing asibu France ta Christian sing asibu asuke mate hat ki habisne adu Walter Scott ki magi lyric volume 1 ge 17 da sana han ba matam da ko prithibi mi ki assembly of men ko lyric lai shu hai kraba civilization wang kraba mina mase aduna Europe ta laiba the finest of the European nations quite charaba prithibi sasan tariba amana ablit their united voice to deny the most solemn truth which men shall receive and renounce unanimously the belief and the worship of deity ekoina mi amabu ekoina ishobu kurum moitabani show yade habigi magi voice ado hanba assembly da laokiba show leite habdo madu kanano France na haike duna haidibse masiga ekoina sangam ne chinawsang masi France ta mapung phana tungkhre masigi de sida lo chalasi mathang lem hodibada ekoina makhatana 9 de kina ekoina award pasingadu ekoi amung naina se further masigi baram makhatana se akoina samona se bat tani ai gidam ai description da jo isnaw sin akoina yeng view aina mayam da hajari da bari bu khuduma ishona bor pi boishnu ekoi parthana tawse sarga da lebe pai so yam thaga chare akoina bible da gi revelation element gi maram da khara naina khare koina naina ba se bat tan bi ba se gidam thaga chare na ki milen aseng boina prabhu jisu gi min korum chare amen